Anerak suba oina Thadou inpi ga CSO singa tangdu leitaba forum yadkre haiba paw ma yauri sa khigi class hotel da ngarang asi kokomine fox ne amuko Arambai Tengol gi musing yauba Thadou inpi ga anerak suba oina unaduna wari watai sanaba aduga santi purokna ba aikoi masengi marakta hena nungsinabagi mari hena sesinabagi ani suba tangkak ki oiba wari sanabagi paw ma khag yauri tawuda bo hari wari sanabagi paw asida yamna concrete oiba warip lobagi paudi leite hana record tawi sanaiba pausena aduga ahanba ngarang sanariba wari asina ani suba oiraga ahanba tangkakta sanakiba Thadou inpi ga sanakiba wari duda maru oina yaukiba Thadou literature gi chairman se khogi Assam karbi along dagini haiba mafam kano sida yoi ase kenegi kambuna yamna tamtina hakkibagi thawdok sudum laikibani Maramaduna Anidak Subogi oina Thadou inpi ga akogi CSO sing leriba tapaki CSO singa wari watai sanabagi forum mama yatana unadana lakibasi afaba positive science sign amani lawi masina tamna santi porpa ekoi masengi lamdam sil leriba yelongi ekoi gi marakta hena naksina bagi mari lakpa aduga ekoi kanano ekoi gi lamdam sil leriba yelongi singsi ekoi ne isani sabu masak khangjarak pagi khangjanabagi asingumba tangkak suoiba wari watai sanabagi khogi thabak ngarang dagi sathagi basi afaba khongtang amani lawi ojagi dasen kariena thaminingi masigi positive sign lak pasigi batang Lano Kumar yampai kusha area sida koi Thadou inpi gi kogi CSO gi leaders na kogi Thadou inpi gi leaders na lawi khongthang se koi adum warmly welcome to je adu ngarang se koi aniruk suboi na Thadou inpi ga Manipur gi ladiba CSO gi leaders koi komi fox amako amade Arambai Tengol gi chinau sing koi pamin nagi bagi koi kamde koi phange ure ada issue that koi na sai area sida koi na yam kana Thadou gi chinau sing koi na Thadou inpi gi chinau sing koi na khangjaningba natraga nang sagi taraning bagi apa amade dum lei ko adu hasik tangai fudana back door da magi yamna internet koi tangai fudana sagi manung da ekoi gi Manipur gi CSO gi leaders singa Thadou inpi gi leiba leaders singa pamin naru sana bagi khongthang se koi adum positive oi ba dum ba apa khongthang amda lakpo oisno oi na koi shor khoram chi khoram na jiu jana ba ko tabu hasik se koi na ekoi na yamna koi nuai nang ma lei si tangai fudana Thadou gi leiba sagi Thadou inpi gi leiba magi Thadou da su tangai fudana thena ba awa nuai ta ba sai ojada ba habi duni mogi leiba tim jingi manung da leader ama ekoi kuki gi dugumba sagi terrorist na hakki bagi adum moji nuai ta ba dum lei adum haire ko taseng sagi area se khoi na jai jning si Manipur si ekoi khundamina ni furu kun sa mari ko